Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Mukhyamantri Nongthomam Biren hairi ing lising chamapan marfu taritagi lising ani kunmathoi phawpagi manungda raija sigi umangi saruki square kilometer chanipan humudra taret mangki lagli baleba popa numita bot thadana gaduriba lok sabha mikhagi ahum suba tangki bot khombagi matam ngasina loire amasung Jammu Kashmir ge Punchila da terrorist na chatharki ba attack da Indian Air Force ki mioi amasire mangana sokle Mukhyamantri Nongthomam Biren hairi miyoiba jati na hingnabagidamak prakriti da tangjai adubu prakriti di miyoiba jati yaudrabasu maromdom hingba ngamgani social media da thagapa warolamada Mukhyamantri na hai ingkumja lising chamapan marfu tareta raija sigi umangi saruk asi square kilometer lising tarataret chamari humbudra manga oiramba adu ingkumja lising ani kunmathoida square kilometer lising taramanga chaunga marfudrani pan hantaraki Manghai umangi saruk square kilometer chanipan humudra taret handharliba asi maruoina popi thanabagidamaktani Raijasta BJP sarkar lakpadigi asiguma umangda lam khopsindana popi thabagi thabak satharpasing thingnaba thabak kayamarum lokotki hauzik phawada lam khopsilamba mioi chani marfudramathoi phakre Mukhyamantri hai Raija sinba thungmada leiriba reserve forest amasung protected forest ki mafam singda lam khopsilamba sing takthokpagi thabak chathari Masi kanaguma jati kanglup amada atamnana chathabanate umang mangtharliba amadi lam khopsilagliba asdegi kannabagi damak raija sarkarna thabak kayamarum lokatli forest amasung revenue bibag singi official sing yawa committee amana survey tawduna umang kaya yamna manglabage haibadu yengsilli committee asi raija gi chief secretary na luchingbani Mahangnai asetpa phirep amaga loinana sarkarna lam khopsilakpasing takthokpagi thabak chathari Forest Rights Act lisingani taruki chana kanglon ngakna reserve forest area singda ain kaina yum sajilamba sing takthokpagi thabak leptana chathari Mukhyamantri gi Green Manipur Mission gi makhada Kobru Chingchang Thangjing Ching yauna atei catchment area singda u thaduna umang amuk hingananaba thorang kaya paikatli Mukhyamantri hai Ningthina thaduna lamdam asibu pungchang changna leiba haibasi mahaki apambani umang kokthokpa popi thaba drug lalonba senja thumjagi mayokta ayama matamda lepkani haina Mukhyamantri na makhata ke Security Force na ching amasung tampaki chingnaba mafam singda thi humbagi thabak amasung area domination gi thabak leptana chathari Manipur Police Control Room gi paun hai National Highway number 37 amasung 2 da pochei puba gari punna chatruk tarahumdoi Imphalomda security gi akanba sexil tharanga loinana yaurakre kudong thiningai oiba mafam singda security gi akanba sexil thorang sing laukhatli United Veteran Football Association Manipur na sinduna chatharkiba manga suba sangai trophy Veterans Football Championship final ngasi sanargani CYLC ground singa mathakta chatharkiba tournament asigi ngasi final da upsa Lilong Sajinga Basai Thangmaibanga sanagani Ahanba Kaksing Tamang Kunjabi Sharma Memorial Kendra Wise Kang Tournament Lisingani Kunmari Thasigi Tarani Thoidigi Singjamai Kangchang Singa Mathakta Hauragani Haina Singjamai Kangkut Singa Mathaki Secretary na Tokpa Cherolamana Kangalakli Med Department Haidi Lagliba Numin Mangani Asida Awang Nongpok Lamdangi Mafam Singda Akak Araw Galorina Maya Arab Nong Chugani Assam Meghalaya Tripura Khabar ki Mafam Sing Lagliba Numit Humni Marini Asida Nungsita Ising Yawbage Chang Hengatkani Bibag asin hai Nongchup Bengal Telangana Karnataka Andhra Pradesh Samudra Khongbangi Mafam Sing Rayalaseema Jharkhand amasung Tamil Nadu gi Mafam Singda sabagi Chang Hengalakpaga loina asaba nungsit sitkani Tabiriba pawasi Akasbani Imphal degini Lok Sabha Mikhalgi ahum suba tangki lagliba lebak popan numita bot thadana gadoriba asigidamak bot khombagi matam ngasi nungthil loire tangkak asida raija tara amasung Indian Territory anigidamak parliamentary seat marfudra humdoida bot thadana gani Rajniti dol lusingba singna makoi gi mirep singidamak ngamjabi thaduna bot khombagi thabak chathari BJP Luchingba amasung Griha Mantri Amit Shah ngrang Gujarat pangthokpa Mikhalgi rally singda saruk yaki mahangna Daman and Diu dasu BJP mirekidamak bot khomki Congress Lusingbi Priyanka Gandhi su Gujarat pangthokpa Mikhalgi rally singda saruk yaki Pradhan Mantri Narendra Modi ngasi Uttar Pradesh ki Manipuri amadi atei mafam kya da pangthokpa Mikhalgi meeting da saruk yagani
प्रधानमंत्री ngasi athengbada Bhubaneswar da chakani hayeng प्रधानमंत्री na BJP mire kidamak tongan tongan ba maphamsing da pangthokpa mikhal gi meeting sing da saruk yagani National Testing Agency na lauba undergraduate medical tamnaba National Eligibility Cum Entrance Test NEET parikha ngasi pangthoklagani parikha asida kumsi sahi gi oina lebak asigi shahar changwa yankhai tareta leiba tongan tongan ba center sing amasung mapan leiba ki shahar tara mari da pangthokani masida punna mahiroi lakh kun mari hena henbana parikha thagani parikha asi bhar ki matam nungthil pung 2 dagi hauraga nungthil pung 5 minute kun phawba chathagani Jammu Kashmir ki Punchila ki Mandhar subdivision ki Sasidhar lamdam da terrorist sing na Air Force ki gari anida nomai kapsilapat ki mioi amasire mangana sokle Akashbani Jammu paumin hai terrorist sing aduna Air Force ki gari anida ngarang nomai kapsilapat ki makoi aso open nangkibani soklaba sing ki manungda airman amagi phibam luna leri Thodok adugi matungda mapam aduda security force ki mioi sing jangchinduna counter terrorism operation chathaki mapam aduda operation chatharingai da terrorist sing ki maikai digi nomai kyamarung kablaki hairi adumoinamak hojimaki oina misi minagi pau leite Indian Premier League cricket ki match amada ngasi Bengaluru ki N Swami Stadium da Punjab Kings ka Chennai Super Kings ka sanagani atopa match amada ngasi numidang pung 3 makhai da Lucknow da Kolkata Knight Riders ka Lucknow Super Giants ka sanagani Maragasda IPL cricket match singidamak sel thanaramba mioi kuntaruk Chhattisgarh police na Pune dagi pare makhoi dagi laptop taramathoi mobile phone marfudramari passbook kuntra checkbook mapan ATM card marfudramthoi mobile sim card yankai phagale hari ngasi phongba pause singi maroi pauk singidamak hojik Okram Umadini leire Umadini Thagachari Rajesh Mitai gi naharol sing illegal immigrant sing dagi ngakthok na ba khutlai pairak pani anti national oina uba chumloi haina CM na phongdokhiba wafam Manipur News ki ahan headline tawri umangi sarukta lam square kilometer chanipan humfutara taret kokthok tuna popi tharam le haiba paw amasu pawche asida box item oina phongli May ahum lising ani kulhum doidagi haurakhiba Manipur gi tamthiraba lan chahi ama mapung phakre chahi ama chathakhiba lan manungda Narendra Modi na state kharada chamaga humphuni thoirak chatkhrabasu Manipur da nongmata chatkide haina BBC gi data amana phongdorokpa wafam huyen lan pawgi anishuba headline tawri Manipur da umangi saruk hantharakpagi matangda CM na nungnangba phongdokhibagi paw Morning Bell gi ahan headline tawri Myanmar dagi sangsilakpa mitop loinamak konsinduna thamba oiroidabani haina CM na phongdokhiba wafam naharol gi thaudang gi ahan headline tawri Jenims na MBBS Dr Chanipan dentist Samani Fumathoi PG Dr Chani puthokpa ngamkhre haiba paw asina Ichel Express ki anishuba headline tawri Kangchup Leimakhongda State Force thamba yaroi haina kuki inpina phongdorakpa wafam Imphal Free Press ki ahan belamaida phongli Angang singda hand, foot and mouth disease paksan na sandokpa thengnare nare khanglaba angang sing school kahan biganu haina Dr L Basantana phongdorakpa wafam sanalaiba ki anishuba headline tawri awang nongpo ki rajya mari Manipur Nagaland Mizoram amasung Tripura da ngasi nungsit yauba akan manong churaba yai haina Met Department na orange alert lauthokibagi paw Sangai Express Manipuri amasung English edition da ahan belamaida phongli Manipur gi irang chahi ama mapung pharabasu PMD tumina lairi haina Congress luchingba Jairam Ramesh na phongdokhiba wafam pokna phonggi anishuba headline tawri Political dialogue khaktana irang asigi waroshin purakpa ngamgani haiba Dr M Naragi wafam na People's Chronicle gi ahan belamaida phongli Kuki militant singna mafam ahumda attack chatharakre operation da khutlai kaya phangle haiba paw asina Ichel Express ki ahan belamaida maroiba paw oina phongli Illegal immigrants sing deport tawkhraba matung state force sing mikup nahum sing na lainaba Ministry of Human Affairs ki maikai dagi state sarkar da khanghalakibagi paw Manipur News ki anishuba headline tawri Social Welfare Department na imung manungga paw phawna khidraba nupi macha ama Karnataka dagi rescue tawkhre haiba paw amasu pawchi asigi ahan belamaida phongli Rajesh Thagachari Umadini Aroibada maroiba paw Mukhyamantri Nongthomam Biren hairi ingkumja 1948 lisingani kunmathoi phawgi manungda raija sigi umangi saruki square kilometer chanipan humudra taret mangki lagliba leba polmita bot thadana gadoriba lok sabha mikhalgi ahumsuba tangaki bot khomagi matam ngasi loire amasung Jammu Kashmir gi Punjila da terrorist na chatharkiba attack ta Indian Air Force ki mioi amasire mangana sokle paw lojare